ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯜ ꯀꯟꯖꯅꯕ ꯍꯣꯠꯅꯕꯗ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯠꯇꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯑꯃꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯀꯟꯖꯅꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡ ꯉꯥꯛ ꯁꯦꯟꯕꯗ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯠꯇꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯌꯥꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯊꯤꯡꯖꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯂꯨꯋꯥꯡꯆꯥ ꯌꯨ ꯉꯝꯈꯩ ꯉꯥꯛꯄꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯃꯤꯇꯤ UMPC ꯀꯧꯕ ꯂꯨꯞ ꯑꯃꯅ KKLꯒꯤ ꯃꯊꯛꯇ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯦꯂꯤꯒꯦꯁꯟ ꯀꯌꯥ ꯇꯧꯗꯨꯅ ꯒꯚꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ KKLꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ KKLꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯃꯗꯤ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ UMPCꯅ KKLꯕꯨ ꯑꯔꯥꯟꯕ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯁꯟꯗꯣꯛꯄ, ꯀꯝꯃꯨꯅꯦꯜ ꯏꯔꯥꯡ ꯁꯥꯒꯠꯄ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ KKLꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤꯗꯃꯛ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡꯒꯤ ꯏज्ꯖꯠꯄꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯌꯣꯛꯈꯠꯄꯤꯔꯝꯕꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯤꯛꯂꯝ ꯑꯁꯤꯕꯨ ꯀꯥꯏꯗꯅꯕ KKLꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡꯕꯨ ꯃꯤꯇꯣꯞꯇ ꯃꯌꯨꯝ ꯄꯥꯟꯗꯅꯕ ꯑꯃꯗꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯀꯟꯖꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯩꯇꯩꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩꯇꯩ ꯁꯥꯔꯒ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯦ ꯏꯆꯜ ꯀꯌꯥ ꯑꯃꯒꯤ ꯏꯖꯠ ꯇꯦꯝ ꯁꯤꯡꯅꯔꯛꯄꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯀꯔꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯃꯤꯇꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ꯫ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯗ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒ ꯂꯣꯏꯅꯅ ꯊ꯭ꯔꯦꯠ ꯇꯧꯗꯨꯅ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯡꯁꯤ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ, ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡ ꯉꯥꯛ ꯁꯦꯟꯕ ꯑꯃꯗꯤ ꯀꯟꯖꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯖꯥꯇꯤ ꯑꯃꯠꯇꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯃꯤꯇꯤꯅ KKLꯒꯤ ꯃꯊꯛꯇ ꯇꯧꯔꯛꯂꯤꯕ ꯑꯦꯂꯤꯒꯦꯁꯟ ꯑꯁꯤ KKLꯅ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞ ꯀꯟꯖꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯛꯄ ꯂꯥꯂꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞꯅ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯃꯤꯇꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯑꯃꯈꯛꯅ ꯒꯣꯚꯔꯅꯔꯗ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯗ ꯃꯈꯣꯏꯅ ꯆꯤꯊꯤ ꯑꯃ ꯄꯤꯁꯤꯜꯂꯀꯥꯟꯗ ꯌꯥꯝꯅ ꯆꯥꯎꯕ ꯐꯣꯜꯁ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯑꯃꯗꯤ ꯑꯦꯂꯤꯒꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞꯅ ꯆꯍꯤ 7ꯃꯨꯛꯁꯤꯗ ꯆꯪꯁꯤꯜꯂꯛꯏꯕꯁꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯃꯗꯤ ꯑꯩꯈꯣꯏ ꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯇꯧꯖꯔꯛꯄ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯂꯣ, ꯁꯤꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏ ꯊꯕꯛ ꯑꯃꯐꯥꯎ ꯇꯧꯖꯗꯦ꯫ ꯍꯥꯏꯔꯤꯕ ꯋꯤꯗꯤꯟ ꯗ ꯐ꯭ꯔꯦꯝꯋꯥꯔꯛꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯖꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯁꯟꯗꯣꯛꯄ, ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯏꯔꯥꯡ ꯁꯥꯒꯠꯅꯔꯕꯒꯤ ꯃꯥꯟꯕ ꯃꯑꯣꯡꯗ ꯃꯣꯏꯅ ꯆꯤꯊꯤ ꯊꯥꯖꯤꯜꯂꯝꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯄꯕ꯭ꯂꯤꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞꯅ ꯇꯧꯖꯔꯛꯏꯕꯁꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛꯀꯤ ꯗꯣꯃꯦꯟꯗ ꯌꯥꯝꯅ ꯊꯣꯛꯇꯅ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡ ꯑꯃꯗꯤ ꯏꯐꯨꯔꯨꯞꯀꯤ ꯂꯩꯔꯤꯕ ꯏꯅꯥꯠꯀꯤꯕꯨ ꯑꯣꯏꯔꯣ, ꯂꯥꯏꯅꯤꯡꯒꯤꯕꯨ ꯑꯣꯏꯔꯣ, ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤꯕꯨ ꯑꯣꯏꯔꯣ, ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯍꯣꯠꯅꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯑꯩꯈꯣꯏꯅ ꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯁꯨꯡꯈꯪ ꯈꯪꯗꯅ ꯁꯨꯡꯎ ꯎꯗꯅ ꯃꯈꯣꯏꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯑꯦꯂꯤꯒꯦꯁꯟ ꯑꯃ ꯇꯧꯔꯦꯕ꯫ ꯃꯁꯤꯒꯤ ꯑꯦꯂꯤꯒꯦꯁꯟꯁꯦ ꯑꯩꯈꯣই ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯄ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ, ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯩꯕꯤꯔꯤꯕ ꯃꯩꯇꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯏꯆꯦ ꯏꯆꯜꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝ ꯐꯖꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯕꯁꯤ꯫ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ, ꯀꯪꯂꯩꯄꯥꯛ
haina koi ngasi mai masida pa tu na mai te na koi ngasi yam sapok chana pithibhi gi laimai de koi yam sapok ngasi hingjari bisa kari gi no hai ma tam da ipa ipu sing tu na ekoi ku ngapi shen biram tu na ekoi gi sadana da sadom tu na ekoi se atuki batik phajana guide to ga thambiram gi dam ta ngasi ekoi se mai te yam ne da yam proud oi na koi lei tu ngam ni ba ngasi ipa ipu sing tu na koi ku ngapi dum da ta ra ga di kan biram da ta ra ga di ngasi ekoi gi le gi sing se karai de le do Maduki same thing ipai puna to rombo do masi ngasi akoi leiba akoi maitai akoi na madu to bai ba sa masi akoi ki tangai pharo bot amani hai masi ko na hai jani budi aduna akoi na sahi taruk tare sida akoi si sel sing si nitop to mayum pandana ba hai na akoi na manung da lekai da chatana maira pai bi mai bel sing mayam samna da akoi na khungan gi level da amadi school college da chalaga akoi ni awareness to bi karam bai awareness koi mitop ta mayum pandana ba adi ina laing kan na bai tamta yamna thasa ba wakhal londa koi na hari ko sing si awareness to cha cha bane masi logi eno se amata ka hen na koi to ja bane ko adubu masi ki manung sida koi na ngasi phau ko theng na ba ba ni sathi busi kai no ha ba matamda ai koi ki si isel sing sahi sudari ba yumba ki sahi sudari ba sahi try ban sudari ba class 8 tami ba class 9 tamiba class 10 tamiba adugo nubi masa singda ngasidi mitopna pangal singna maitei sarakanda maitei gi mamingda fake account hangaka masaksu maitei ko helaga pura moisi lo laga haiba tare saksi lo laga maitei malhalakanda moina maitei nubi mayama moina pe haitare jet phungoina ba ko pokso ki gas ki manung da sa atoran toron ba atugum na ba kasi ki gas ma yam do ko bi dia gi ma da putuk te da ko chi putuk chari bi kaya bi yam na ko se serious ko gi se mayam chi dei bi masjid le di ko gas sa pokso ka ta di ko mayam sa sahi su dri ba class 8 9 te ba bi ma sa mayam ba da mo na mai dei sara ka da to bi ne masjid ko na hang jani bi chung na mo na lupi mo ko bu ko da ko kai so thing ba le ti ma du gi loi ni yai lo ni yai adubu mai dei sara ka da toksinaraga sak luonaga maitei nubi mayam aba sahi sudri ba kem chingnari ba sa si moi gi manungda karam ba agenda lai hai ba sa masi clarify to sangi si de ko na si kang ba kan ko na si tham chani moi clarify to to ya ro ba kari gi no si de nubi ba sa sahi sudri ba mayam to ba sa masi kari nu ba sa manungda moi gi aron ba agenda lai bra lab jihad lai bra da ta ga gazwa in hin lai bra masi hai to ya ro si de ko na hangoi de koi protect to jabani akoi chat chat na thok jabani ado hojik ti moina koi de allegation am taw rabani na ngachi de koi case me putho ane sida putho isine koi media ba aduna ngachi united petty pangal committee amadi pangal di entire kam koi lei ba organization sing sing dok to ya roi madudi akoi maitei nupi singda sumaina aron de agenda da moina threat to daga sumaina kadar to daga sak lo laga to ri ba sa moi gi manung da karam be agenda lai hai ba sa hai bi sine koi na je hai ga to ri sa aduga akoi na je hai janing budi akoi ni se to ri ba sing sa si ai na ya ba ngak tani si loi na mak lo gi manung da akoi fire to daga police ki mating lo daga masi loi na mak to ngak tani kari gi no akoi ni si chot ngak ba sa akoi ni chama akoi ni amata ngai na ba tai tani maitei ibai ku na thamam ni ba maitei ngasi ni maitei tungi la ka tri ba maitei ja amung ngak ba protect to wa hai ba sa masi akoi ni 100% akoi ni lai ni masi kana ta na masi ku Thingjinba thokte sine koi da hai jani ni sa isane isang ngak ja ba isane isagi ifuruk ngak ja ba kanjaba hai ba sa si 100% maitei akoi ni lai ni masi da kangai ba kan mulum na adu su lo gi manung da to ba kana ba mi amatana pudum mithin ba yaroi abadi akoi ni against wa ngang ba yang ado hajiti nganga abani na masi pedubuti ngangi bro kari di false allegation pi bro hai ba sa sengto bedo bani amadi maitei nubi chahi sudri ba mayam ma da bone sab lo la to ba sa sigi maru su pi ge do ba sa ba da hajani dada Ibe makigano aza betamo sige yumse next time tina checksin na laksilo ka tamgrabani ne dada nang se juha habaga amta kidrabo asumna mayamda na machalbo ngapshan lugum masigi yumasibu asoya ngan kokadabagi next time tina ngapseli next TMT zor habading laptop na basembani German technology siya na concrete laptop na tinaba matanda kapang amuk kaya na angle at next TMT strength is in the quick